ngasi JM College of Arts ki Student Union amadi oja sing satra sing college asida tamliba relief camp gi satra sing ga punjaduna haukiba megi tarik 3 2023 gi numit asidagi hauduna ima leba ki ngamkhaibu kainaba honarakpa ko terur singna chatharakpa khusem gi lan asida ima leba ki saktam bu kaiba yaroi haina ngaktuna lakliba thawaina pontha pikhraba athauba singi mafamda college asigi oja sing satra singna punna maira katuna ikai khumnaba utpagi thoroma ngasi pangthokchari kendal gi maira katpa thorom asida ruk yabi yaba lakliba oja sing satra sing pumnamakpu ikai khumnaba uchari amadi ngasi haiba numit asidagi tung tarakpada imaleba asida khundaminariba kanglup khurup khudingmakpu ing tappa shanti leiba imaleba ama oinaba honabada punna saruk yaminasi mating pangbiu haina mukahan hajari mayam punna minute amamamtang tumina leiduna thawaina pontha pigraba atauba singi mafamda ikai khumnaba utsi hajari Long live!